East Manipur Meng tabiribasingbu taramna okjari. Channel asigi nuksijaro viewersing aikoi miyoibna afaba thaba ama pangthoknaba honaba matam adugi matik changi adubu fataba thaba ama tauge harabadi mafam matam naidana yamna laina pangthokpa ngame hiramasiga mari lenana viral oirakliba video amakhaktan midyang taminasi. Good afternoon, ma'am. Ngasi day, ma'am, dako. Yam angakpa haiti paudama makak tamjageba. Haiti aina haidu ribesina ma'am bu mitna singna lebiyu. Hurange haina huralagati aigi imang makta da huran magambani. Ma'am, haiti passenger line da tong ngasaliba kanggu je hangbra. Tigi dum kainom di dum thengna baneba. Ngasi se kamai tauge da office tagi thogle duga bus amala nako. Ajo yung yaubudu thengi pung mangada biometric to amaga thogle duga bus to hangi boining den aisi ka khatleba tongeba ana phamam amte yoramdre adudi thoban tana lep tauba kumhora sira khalikanda khanghauda ko maningom te ki tupi upa mask upa nupam na sida hangi na khut khala korok pai tare pai maning ki pareng du mi manga ne basalise moi mari phamam ai bu phamalle koi pareng sum phamme bu ko aduga singjama yaudri bu ko atugi singjama yaudri ngai oil pam lebdo adai da hande ko mamma bane da di udre kaking dagi ise haiga dra ine haiga dra ni maga kasin nupa amaga aiga maga khoi manga ne ba tongise adigi mamang du dana kakingi mi mari im stonge bu ko adu punna khoi tarik ne ba ada mana ikhang hangu dana kai harake da bara longna ba tawsi harakone bu ko adaina nang bu bara longna ba mi rane haibo koi marakta phamle bu dage ada mane ai maningom dei bara khomba haudoinin haib du dage ai di panda athokom le hogoda bane aduna haib dage basti yang khai lawidana adu yang khai pi de bu ko dagi impan tu kaksing ji sama ne ba mi amada adu da moi taruk ti pasama je low grade ban pasina adagi ai yang khai ngal pasa tu yang khai se pasonga piru kanda mana asebe yaute hanguge na mas mamangom chakreba duga singjamai la thora aga singjamai gi corner sta mi karak pai tara mi karak pasida ma tanjala kum hawra jane koi du khangreba koi dum tongna ri ne ba ada khanghauda nan pa ma mukla aga bara loge sineba ada koi nom hai ba ko hujikta bara logra tu ti hai ba kanana logriba sida nupa ma phame me marks upe de tupi ju pe mana bara loba haurage hai adagi indu sa duna ju hai ba nangna mi phambam sida phamjal leraga bara loge hai du bu mina di nang je bara khopa mi oina uraroi ne ka ju moi dum hai bu ko adai di ma je kamai to ge engwan de han pa yang ji logra ba ni ba ai di thoban ni athopa mi ne ko kaksing mi tar sigil pa sam sa ma ga logra ba ne ma kum haura dai di bas mapu du gi hendamen hai tare na aduna adudi noina sagi dai oi gedabani akoi gi natte amu piro ozine koina jo adudi koi piba ngamoi kanana khangdoi no sire bara piro maningom te su komba hobani na koi di pibam thok tu pigren mari na ta yena re pati mamangom da phamamba kanggo du na su khangamadi phu damni sege damni haina re dai te moina su moi ki kaka kaureba kaka moi smane mi tariat ki bara lawrame kamai tawbano khopano na adugi makhata budubuti akoi da bara piro kholon hairakidreba ko ado haijaning budi ko bas tongba magic budi koina kumbam okto osu koi mafam da kumbaga ai bara pina budi phayeba adudadi kasu tawroeba ko ichagi pose karomba natana ado bas tu dadi hana pesa khomdopani na matung gari tong mate section bio haide mi tariat ki bara tarak pa haisi ya me dana tral pa thore pa chatu yang khai ta ya ba pa chatu yang khai jinga sigi sendong je loi ma ngam ne ba bas ma pu du ka dong du ngai ra moi ba ko aduna ne huran ba se hu ge no hura ga di ko ima makta da huran ba ngam me ba aduna mayam sumba mi sang ko mi mayam lai re aduna mayam gari tong bo boiro ama boiro mayam section bi o jine ba ko da thena ra ba ni na aduna lambi chathokpa matam ama chathokpa matamda haina singna chasi misingna singna chasi akhoi ju khanghaudamni na mana piu haibani pithore ado bus driver dugi ama dugi khalaga yam nungaite bako soma thoudok se kaigumba aigi video juma kari ma thengna diba oraga diko mayam share tawbiyo nungaite mi duju kumhaura ba kaubani na khoina ju thirudre mona ju thirudre natra karai chakhino khanghaude kumhaura bani na ko aduna yam nungaite ngasi se khoi ju ado anirak hanna piu kholo have du dati khoi dum pi de ba adu jo han bagi moina torombo do adugi yam nungaita ba haitare mayam ai si khangan jage na mayam da kai tare paujim ji thamjara pone side lesson mirage
ꯂꯣꯏꯁꯟꯖꯔꯒꯦ ꯁꯣꯏꯈ꯭ꯔꯦ ꯂꯣꯏꯔꯛꯄꯁꯤꯗ